Manipur President rule Thamjinkhiba ase yaning de haiduna Congress ke President su oireba Rajya Sabha ki lusingba Malik Arjun Kharge na Prime Minister Narendra Modi da Asaoba Phongdokhre CPI ge General Secretary D Rajana Manipur President rule thamliba ase BJP gi lengang na Manipur miyam gi damak kari amata tawba ngamde haibadu takpani haina lusingba ani na penda wafum sing paumi singi mamangda phongdoknakre Congress ke President Malik Arjun Kharge na eksa thagalakpa warol amada hai Prime Minister Narendra Modi na Manipur da masagi party ki government ama uthaiduna President rule thamkhiba ase party asina Manipur miyam gi damak kari amata tawba ngamdre haibadu masana yajabani haiki Manipur da President rule thamliba ase party asigi MLA singna government asigi mathau pangthokpa ngamdabagi polum aduda yaning de takpani haina Malik Arjun Kharge na makata ki na ki government asina center da chahi 13 lengak paiduna lakli Manipur sahi nipan lengak tuna lakli State asigi law and order ngaksen bahibasi BJP ki thaudangni laibak asigi national security amasung ngamkhai ngaksen ba haibasi nahaki government ki responsibility ni amadi Manipur satuna state asigi miyamda lale haijagadabani madugi thongna nahaki nafamda laibra haina Malik Arjun Kharge na Prime Minister Narendra Modi da Asaoba Phongdokhre